Thoubal District BJP Office Mai Thakhre, Mandalgi Office Thugaikre, Actor RK Kaiku, BJP dagi Tokle Haina Laothokhre. Kuki militant sing na sahi na uriba mahiroi anibo, tamthina wat pa na iba tauraba matong, hat kibagi photo sing. Social media da viral oirakraba matong, lainga kasi na tumin na laisili haiduna. Khwaisaw na raba miyam na ngarang nungtil Thoubal District ki BJP Office tum na Mai Thakhre. Thoubal DC Office na masing yam laba mahiroi amadi, miyam na thomjin duna akaya toy thokalam laba matong, nungtil pung aniga minute kuntra rom tarak pada. Maikay kaya dagi thoklok pa miyam na Thoubal District ke BJP Office ta amuk thomjilakhe. Miyam gi irang adubu laksin na bohona bada BJP Office ngak sen duna lairiba CRPF ki personnel sing na tear gas rubber bullet sing kaptu na tankhai khe. Tungda maikay ani dagi thomjilak pa miyam aduna nung na thajin ba nauri kapsin bana sing ba tawduna taksin ba helak badage BJP Office ta lairamba CRPF ki personnel sing adu Khongjom Police Station tam na chensin khe. Miyam gi irang adu da CRPF ki personnel amasu sok badagi hospital da laikan akhi hai re. Masang yam laba miyam aduna BJP Office ta sangsin duna nung langsin ba nauri kapsin ba tawduna thugai ba haurakhi baga loina na mai na tumna thadokhi ba nei. Mai thaba adu da BJP Office manung da lairamba gas cylinder ama pokhairak padage manak atuwai da lairamba miyoy ane asokapan nangkhi hai re. Nakal amarom da Khongjom da laiba Thoubal District BJP Office mai tharamba miyam aduna Wangjing tamna muk laktuna Wangjing da laiba BJP Wangjing Tentha Mandalgi Office ta thomjin duna thugai khivani hai re. Nakal amarom da Manipur gi maming lairaba actor Rajkumar Kaiku Elias Somarendro ngarang BJP gi primary member oibadagi resign tawkhre. Mahaki resign tawkhibagi ayiba cherol ama BJP gi state president A Sarda da pisinkhre. Hiram asigi matang da thangmai banda laiba mahaki mayum da pangthokpa pawgi mifam ama da mahak na hai BJP si lamdam asibu sangbot saganaba amade saukhatpagi lambi da purakpada yamna thawai haksang yauna honaba phaba party amane khanduna yaukibane adumakpu handak May 3 dagi hauraga thokliba wathok asida center gi lusingba singna tumina lei thokliba amade haujik phawba waroisin purakpa ngamdaba se yamna nungaitaba phawwi handaktasu lamdam asigi mahiroi hizam luwangbi amasung fizam hemajit ke misi asiga mari lainana mahiroi singna khongjang changsinba matamda security forces singna chathariba ka henba thawong asibu khwaidagi awangba thakta condemn tawe asigumba kaya asi una wangang ba phawba yadabagi phibam ama lakpadage party asidagi tongnaba phirep lawkhibane mahak masana politics ta khongdarakliba se miyamgi karigumba kharada oirabasu tawramlage khanbadage ne adubu hojik oirakliba phibam asida party asida adumak leiraga tawba ngamlaroi khanbadage resignation letter pisunkhibane makata na miyamgi damak mahaki angamba thakta honakhigane hojik maki oinade laibaki isuna hena lui maramasina political party amatada yaukhiroi hai re.